ngasi ayuk phongkiba tongan tongan ba chefongsingdagi maruiba pausing khongatcharaga mayamda share tawjagi ahanbada matam kaktaba Banth Kaokhare tha sigi tarukta lalkho hau koba misha ama ke langnem village de accident thoklaba matung rims hospital la laikiba thongdoki matangda police na matam chana thabak paikhat pide haiba wo hauda yaningdaba phongdoktuna luite lui area chief association amasung luite lui area youth association na hayengdagi tidim lambida matam kaktaba Banth Kaokhare accident thokpa adugi matangda association na police ta pau pirabasu matam chana action lakhot pidre haidi hauzik asiba haksang adu rim smoke ta laidi amasung police na action laudrabadi asiba haksang claim tawroi haidi na su pausna makatari atopa paw manamu lukhaujai jau okhre ADC Sandel gi hanagi chairman lukhaujai jau bu taramna okpagi thoram ama MMCM Manipur Muslim Council Morena Sinduna ngasinungthul pung 3 rom tabada lup asigi conference hall pangthokre thoramadura lukhaujai jau SWYC Tamil Sangam HTC MMCM amasum Gorkha Samaj ki president singna daista phamkhe tuan tuan ba lup singi lusing busing na lukhaujai jauna halakpada nungaiba phungdokre lukhaujai jauna ADC Sandel gi chairman oiringai da paikhatkiba thabak thoram singi maram dasu lusing busing na wafam kya thamkhi lukhaujai jau asi district asigi yaifanaba kanglup ki khenaba thamdana thabak toba magul leiba lusing bamani thoramadura lukhaujai jauna haki mahaki mara leitaba masum asumba magunadu more town gi miyamna khangbiba sigidamak tawbimal khangbu utli drug ki case ta maha kaidaunungda yawruba leite drug case ta mara leiba mi ani mara leirambadigi ko na chirak lathokre mahakti mara leitabana ko na thadurakle habu wafam sing phungdoki hena pausna makhatari makhasa tharakpoina to papaw manamu Manipur gi chief minister yawba Subhash Chandra Bose ki samga kunga manga suba sahi gi mapokumon thoram yengsinanaba prime minister na lusingba panel ama semle Netaji Subhash Chandra Bose ki samga kunga manga suba mapokumon thoram sunaba mawong na pangthoknaba Manipur gi chief minister yawba prime minister Narendra Modi na lusingba high level committee ama semkhre hiramasigi matang na ngarang Ministry of Culture na notification ama thokre Prime Minister gi ming yawba panel aduda masak naiba kaya yawna member marfuga manga gi ming yawri committee aduna January 2023 digi horaga sei ama subna ningsing kumon pangthokadaba adugi thabak thoramsing matau karamna pangthokadage haibadu lepkani haken su pausna makhatari makhasa tharakpa oina amasum loshilakpoin maroiba pawkhra memda share tawjigi laiba asida January 13 digi COVID-19 vaccination drive horagani Prime Minister Narendra Modi na share lauraga ngasi pangthokiba awangba thaki mifam amana leba asida COVID-19 gi vaccination drive lakliba January 13 gi haunaba phirep lokre January 13 gi haugodoriba COVID vaccination gi thaba asida ahanbagi oina healthcare worker crore amaromda kodongsa pigani aduga frontline staff sing doctor community health worker amadi police crore anida vaccination tawgani Madugi matung sahi yang khai digi helaba miyoi singamadi tuan tuan ba makal gi anaba leiba sahi yang khai gi makada leiba miyoi crore kuntra romda ahan ba phase ki oina COVID vaccination pangthukani January 13 ta COVID vaccination gi thabak hauragani haina lakthokraba matung Prime Minister na Twitter gi khutangda phongdorakibada COVID-19 vaccination gi program January 13 gi haugodoriba asi India gi oina de achauba mai pakpagi sangyeng amani Numitudagi hauraga laiba asigi mafam khudimakta pangthokadoriba vaccination drive adugi khudongchaba laiba asigi thauna pharaba doctor sing health worker sing frontline worker sing da hana phangangani hainasu pausina makhatana phongdorakli lusilakpoina mapalam ge maruiba pawkhra mayamda share tawjaramge Indonesia gi passenger plane ama kaikhade passenger humphugani thoigi maraiba khangmangamdri amasum domestic flight amada thangja numita Indonesia gi capital Jakarta tagi miyoi humphugani thoi tongaga paikhalakhiba Sriwajia airplane ama minute kharagi manungda samudra da kaikhibago loinana plane aduda tongkhibasing adu kari oiramkadagi haiba khangdana leiri Jakarta dagi West Kalimantan gi Pontianak tamna pairiba Boeing 737-500 plane adu local matamda nungthilpung ani makhai gi matungda ikan kanadana runway digi paikhatkiba matung ngayaki manungda radar screen dagi mangkhi nongkan subudagi plane adu schedule matamdagi minute kunthra chon tharaga paikhatkibani Indonesia gi transport minister Budi Karyana pawgi mifam amada phongdokhibada flight SJ
182 da tongliba mi humpuga nithoi dugi manungda crew taraga nithoi yauri detic.com website na maki warol paladuna phongdokibada plane adu airport gi kilometer kunlom lapa laki ithat manakta kaikhi rescue agency Basaranas ki statement amagi matungina Sriwijaya Air SJ182 kaikhraba matungda victim sing thibada mating pangnaba agency asina Thousand Islands area da team ama tharagani Indonesia gi Transport Safety Committee gi matungina plane adu da tongliba miyoi khudingma Indonesian ngakni Indonesia gi Navy na mangkhraba aircraft adu gi mafam lepkhibago loinana mafam adu da jahasing thajinkre amasung plane adu da tongliba singi maraiba kari oiramgadagi haiba ngamde haina authorities na phungdokhi Indonesian Airline Sriwijaya Air Chief Executive Jepsen Irwin Zawenana plane adu paidringada phibam phana laiki haina permission da phungdokhi sai kunga tare rom suraba Boeing 737-500 du kumja English ngi taraga nipan ge athengma sarukta Jakarta manakta kaikiba Boeing gi problem leiba model 737 MAX taki libe heli Lion Air flight ta tongliba miyoi samaga marfuga mapanma crash aduda sikibani tracking service flight rather 24 na phungdokibada Boeing Jet adu local matamda nungthilpung aniga minute kuntraga taruk tabada laimai digi paikhatkiba amasu minute mari gi manungda foot lising taraga samapan wangna paikhatki madugi matungda yungna paitharaki amasum second kunga mathoi leiraga data transmission lepki hainasu pawsina makhatana phungdorakli atopa paw manamu masanupana mama amadi mamaga loinariba nupa hatkre Jaipur district ki manungsanba Kotpuli taungda masagi sei kunrom suraba nupa masa amana mahaki apokpa mama amadi mamaga laiminariba nupa nungmaina kaptuna hatkre haina police na ngasi phongdurakli police na makhatana phongdurakhibagi matungina Shuman Sauduri sei kuntraga nipan amasum matadin sahi nipu hokiba tha khara rom asida punna laiminarakibani Shuman mahaki mapuroiba khaina khraba matungda matadinga laiminarakhi makhoiga punna masanupa adusu lairakibani kari marangidamak makhoi anibu masanupa na kaptuna hatkhiribano haibadu chapsana khangmangamdri henusu pawsina makhatana phungdorakli loisilakpoina aten mapawng tang mayam da hapsaramgi North Korea gi Kimna Biden singna duna khwaidigi chawba yeknaba US ni haikre North Korea gi lusingba Kim Jong Un na hena matik miyai leiba nuclear khulai sing puthoknaba maki lenga ki mari leinaba singda appeal tokhibaga loinana United States akhogi khwaidigi chawba yeknabani haina phongdokre hainasu pawsina makhatana phongdorak duga mya hojik oinadi matang sai lusinjrage adugo horen yariba makai myam ne hena taba nungai ga i pawsing pijarake share matang sai lusinjrage and thank you